Akeswani Imphal, Wahengbam Washington na pau pajeri ahanbada maruiba pau. Mukhyamantri Yumnam Khemchan na hairi mahakki sarkargi pandamdi tongan ba kanglupsinggi marakta mari hena chesil handuna raija sida chanti amuk hanjil hanbani. Raija sigi mikok thidringai mamangda NRC mapung phana chathabinaba Shiva Sena Manipur Pradesh na takshili. Raija mari amasung Puducherry Union Territory da Rajniti dol singi makok thongbalu chingba kayana bhot khombaga loinana mikhal gi thabak kankhalakli. Laibak sinba thungbada petrol diesel amasung LPG marang kaina fanghannaba sarkar na kanna honari amasung Uparashtrapati CP Radhakrishnan na hairi meditation gi matengna pukning wakhal amasung hakchang phana thamduna Bharat pu malem gi makok thongba economy ama oihannaba honagadabani. Mukhyamantri Yumnam Khemchan Singna hairi Raija asigi kangluk khudingmakna santi pami aduna aikhoi masel gi marakta leiriba thajanadabagi thawong asi kokhanba tai. Jiribam jilada interstate truck terminus semgat phamda paumi singa wari sanabada Sri Khemchan na hai lesingani kulhumdoi me ahum gi thaudok adugi tungda kangluk punamaki mihut singna punna phamina duna wari sanaba amadi samin thakminaba ahanba jila asi jiribam na oire. Asigumba thawong asi kaungamdaba thaudok ama oina leihoragani hainasu mahakna makha taki. Town planning bibhaka tanaraga interstate truck terminus semgatliba mafam aduda atai tourism ga mari leinaba projecting paikhatpa yagadra haibadu yangsilagani hainasu mahakna phongdokhi. Mukhyamantri na hai Kena lemin ni baca kasi transport department gi editungi ciri gi development lakung tamda si danaba leramba jaga amani hai tare masi to sida ISBT we truck mayam gi domination degi loina na space chauragana tourism ga mari leinaba kari kari hape ai haiba mayam du ada hanro batungda town planning gi ton ba si planner mayam le do tanar khanda si model district ama onthokpa yana ba honagani. Mahakki sarkar na Jiribam Jilabu Model District ama oina semgatlagani hairaduna sarkar asigi pandamdi tongan ba kanglup singi marakta mari hena chesil handuna raija sida shanti amuk hanjil hanbani hainasu mahakna makha taki. Mukhyamantri na lusingduna Jiribam Forest Division na sinba u thabagi khongjengdasu MLA sing amadi makok thongba official singna u chara kaya marum thaki. Sri Khemchan na ngasi Assam ki Kasar jila gi manung chanba Udharan Vidhan Sabha Kendra gi Rongpur amasung Hailakandi Vidhan Sabha Kendra gi Jari Bonda pangthokpa thauram singda mikhal gi bhot khomki mahak ngasi ahing Jiribam da leklaga hayeng Imphal da halakani. Malem gi atai mafam singa loinana Manipur da sungasi Easter Sunday gi thauram dharma gi chatnabi amadi harau tayambaga loinana pangthokli. Prabhu Jisu Krista bu cross ta pangtingduna halaba tungda ngasi gi numit asida mahak amuk hingalakibani. Ayuk angan badagi church singda laisol thoram pangthok naki Manipur da su tongan bajila singda numit asigi palan thoram pangthok naki ayuk angan bada church ayambada sunrise service sing pangthok tuna laisol thoram pangthok naki Easter Sunday ga mari lainana Rashtrapati Draupadi Murmu Uparashtrapati CP Radhakrishnan Pradhan Mantri Narendra Modi Mukhyamantri Yumnam Khemchan Singh amasung atai lusingba kayana miyamda maruaina Christian singda yaipa paujal piri. National Sports University Imphal na sinduna nongmagi oiba Community Outreach Program amangasi kaksingi Paushupat laikai da laiba Library and Information Center gi auditorium da pangthokre thoramduda University asigi Vice Chancellor Dr. Shyam Sundar Rat kaksingi SP Priyadarshini Laisram na chingba miyoi kaya saruk yaki thoramduda resource person singna tongan bahiram da wangangki sanabaga mari lainaba polam kaya su yanthokhi. Manipur University ki campus ta ngarang numidang bom pokai han kibagi thaudok adubu University asina kanna yaning daba phongdokli University asigi PRO na thokpa chero lamada asigumba thawong asi mara leitaba miyoi sing sokhannaba madi mahima sing tamba santi amasung nungsi chanaba phibam kaihennaba thawong amani hairi University asigi asengba saktam ngaknuna thamnaba honaba madi asigumba mahi tampham singda santi leihannaba honariba thawongda miyamna mateng pangbinabasu Seroladuna hairi paugi marak thatna atenba break ama Khanghanjaba ama
Akasvani Imphal gi ayaba yaudena station asida sandokliba programsing social media platform amadi mobile app singda live streaming amadi recorded oina sandokpa thengnari. Akasvani Imphal gi programsing matam pumbada afaba amadi awangba thaki transmission standard sandoktuna lakli. Adubu ayaba yaudaba lanai platform singda sandokliba programsing asida transmission standard sing ngakna sattabana station asigi mingchat thianaba maram oiri. Thawong asi Akasvani Imphal gi satna pathap amadi niyong gi wangmadani. Loinana Jenaba miyoi sing mathakta ain gi oiba cherak lokhatpa yai haina khanghanjari. Tabiriba pawasi Akasvani Imphaldagini. Sarkar na mikok thibagi thabak haudringaida NRC mapung phana chathabinaba Shiva Sena Manipur Pradesh na taksili Imphal gi Babu Parada leiba Shiva Sena Bal Thakre Bhavan da pangtokpa pawgi mifam amada dol gi President M Tombina hai Raija asina lising amachamapal humphuma thoibu base year oiraga mikok thibagi thabak chathagani haina tawriba si chathadringaida ain kaina changsilakleba miyoising hana khangdoknaba honagadabani Yungkok thibagi thabak chathabada Manipurgi irang asina maram oiduna mayum makai leijadraba IDP singi oinadi karamna masing thiga doribano haina hangladuna Sri Tombina hai sarkar haibasi miyam gini miyam na yagadaba thabakta khong thangjinbana hena achumba oigani Bezier se 1961 da state government lepkhre lepiba asida ngasi bauki manungda Manipur changsil laiba ain na yadaba missing se detect tonaba deport tonaba mechanism ama NRC se masi implement tawraga maduda census ti hogdrabadi agoi tampaki signifu seisda sihi naiba politics sama lakaneba internal displaced persons in si yumbam julaitraba yum julaitraba adu kamai yumko thirino Sri Tombina Makhatana hai Mukhyamantri Yumnam Khemchan Singhna National Highway Contractor ta gari tongduna jiribam de chalaga mafam aduda leiriba tongan ba kanglup singha unaduna santi gi wari sanakhiba si thagat ningai ni Kangpokpi Churachandpur Tengnokpal amasung More da chu chatpiduna asigumba santi gi wari sana hningbagi apamba phongdokladuna Sri Tombina National Highway singda apan ba yaudana miyam chachok chasin tawba yanaba honabiu haina su hairi Maitai Mitai Tribe Union ESA amasung top awang lekai club nasu ngasi mifam ama pangtoktuna raija sida ain kaina changsilakleba miyoising khangdoknaba NRC sungsoi soidena pangtokkadabani amadi asumba census khaktada delimitation tawgadabani haiba wafam taksilli mifam aduda maira paibi amadi miyam su saruk yakhi All Manipur Students Union M.Suna Chatharakliba Niputaruk Suba Realization Man Tauramgi Saruk Ama Oina Raija Sida Ain Kaibomong da Mitop Changsilakpa Amasung Manipur gi Tungi Laibak Haiba Timda Mahiroi Singi Oiba Layak Pachangdam Nabagi Tauram Amangasi Pangtokre Tongan ba category ahum thongna pangthokiba competition naduda Mahiroi Sangma Henbana Saruk Yakhi Tropical Diagnostic Center Tamenglong na Sinduna ngarang Kambirol Kulda Nomagi Oibelayang Bagi Camp Ama Pangtokre ECG Yauna Tongan ba sample kaya logduna Specialist Dr. Singalayang Kiba Camp Aduda Mioi Chama Hena Saruk Yakhi Yaipal Haina Mingthon ba Solo Art Exhibition Namangasi Imphal gi Kwakaitel Laiba Imphal Art Gallery da Hokre Exhibition asi thasigi mapal phawba chathagani Solo Art Exhibition asida Tongbram Amarjit na yakpa tongan ba lai kaya marum utli Excellence Award of Mahatma Gandhi International Icon Award fanglaba Sorok Haibam Nilakamal Singbutaram opagi thoram amangasi United Writers Forum Manipur Bishnupur na sinduna pangthokre Khelo India Tribal Games Lisingani Kuntarukta Silver Medal Fanglaklabi Kaisang Liu Gangmei Bungasi Tamenglong District Headquarters ta Taruksuba Assam Rifles na taram na okre Mahangna Chhattisgarh da pangthokiba Khelo India Tribal Games ta kilogram yankai humdoi gi kanglupki weightlifting da silver medal fanglakhibani Akasvani Imphal dagi pau tabiri Raizamari Assam
Nongsub Bengal, Tamil Nadu, Kerala amasung Puducherry Union Territory da Rajniti Dol singi makok thongbalu singba kayana bhot khomba gi thabak kan khalakli BJP gi makok thongbalu singba amasung Pradhan Mantri Narendra Modi na ngasi Nongsub Bangla gi Kus Bihar da pangthokpa miyam ge soba mitin namada wangang ki Sri Modi na hai Nongsub Bangla gi miyam na awon ba mapamle Trinamool Congress na Raija du da BJP gi mapangal kan khat hanba pamde haina chu mahak na maral sikhi Pradhan Mantri na hai Kus Bihar da miyam tin kibaduna Raija du da Trinamool Congress ki matam loisilakle haibadu utle Mamata Banerjee Sarkar na nupi singbu ningthi na ngak senba ngamdre haina su mahak na maral sikhi Keralam da su Raija Bidhan Sabha Mikhal gi bhot khomba gi thabak kam thengna kalle Rajniti Dol singilu singba singna Raija chinba thungbada voter singi pungning singchinna ba thoram kaya pangthokli Laibak sinba thungbada petrol diesel amasung LPG marang kaina phanganaba sarkar na honari miyamna LPG cylinder sing booking tawbada digital mode sidanaba amasung darkar leitrabadi distributor singi manakta chattanaba khangale Petroleum and Natural Gas Mantraloy na hai delivery authentication code DAC gi khutangda LPG pi begi chang sahi AC gi February thada chada yankhai humdoi oirambadu ngasidi chada marphudra da hengatle Maragasida Mapal Thoram Mantraloina Gulf Amasung Nongsub Asia Lamdam da Oirekliba Piba Masi Kupna Yangshili Hairi Ngarang Iran da Panduna Leramba Bharat Macha Nga Phaba Miyoi Sahum Nifumanga Asoyangam Yaudana Bharat Porakre Sahi Sigi February Kunipandagi Haujik Phabada Puna Bharat Macha Lak Taret Lisingani Rom Aeroplane na Bharat Porakre Uparashtrapati CP Radhakrishnan na hairi pungning wakal bu shanti oina laihanba masung isana isabu thajahanduna nungaina laihanbada meditation na chauna mateng pangli New Delhi da ngasi meditation gi lamda saknairaba malem gi oiba mifamda wangang badu uparashtrapati na hai pungning hena lupsil hanba amasung pungning wakal shanti ohanbada meditation gi tangai fadabalai haujik sanabagi pau Ngangbam Amukhomba dagi EMFC Lamlai Kunmari Super Challenge Cup Veteran Football Tournament Lisingani Kunturuki Final Changle Ngachi Sanakiba Ahanba Semi Final da EMFC Lamlai na AFFC Imphal bu Panjil Ani Amada Thoiki Ani Super Semi Final da Hayeng Kaisamthong FC ga Thamaiban FC ga Sanagani Imphal is Apunba Football Club na Sinduna Kundrapan Sathariba Ahanba Fria Founders Football Tournament gi ngachi Sanakiba matching da EKFA Saijang na SSC Porompatpu Panjil Manga Sinoda Aduga YNC Haraurokna Nipso Kaibibu Panjil Manga Sinoda Thoikre District Football Association Thobal gi miyang makhada Khetri Laikai Rising Club na Sinduna Sathariba Ahanba KRC Trophy Lisingani Kunturuki ngachi Sanakiba match da Nawak Sports Academy amasung SIC Singa Panjil amamam sanuduna draw chatkre atoba matching da IMA Wanggoina Malem FA Yadipopo Panjil Ani Sinoda Thoiki Ani Cho Maichau Samurau Sigong Trophy gi ngasi Sanakiba Mesta two brothers na SFC Bu Panjil Hum Sinoda Thoikre Samram Playground na Sathariba Marisuba Samram Trophy gi ngasi Sanakiba matching da Sora FC amasung Galaxy 11 Panjil Mari chanuna draw chatkre atoba matchta Samram FC na ITFC Usiwabu Panjil Amasinoda Thoiki Saitra Mari Taramanga Makhagi Nupi Macha Singi An Ahum Suba MNC One Day Trophy Lisingani Kunmanga Kontruki ngasi Thangmaiban Thau Ground Sanakiba matchta MPA Thongnaujamna PTC Mayai Koipu Ran Samhum Pudrani Toida Thoikre Washington Thagachari Amukhomba Aroibeda Maroiba Pau Amukhana Mukhyamantri Yumnam Khemchan na hairi mahaki sarkar gi pandam di tongan ba kanglup singi marakta mari hena chechil handuna raija sida chanti amuk hanjil hanbani raija sigi mikok thidringai mamangda NRC mapung phana chathebina ba Sivasena Manipur Pradesh na taksili raija mari amasung Puducherry Union Territory da rajniti dol singi makok thongbalu chingba kayana bhot khomba ga loinana mikhal gi thabak kan khalakli Laibak Sinba Tungbada Petrol Diesel Amasung LPG Marang Kaina Fanganaba Sarkar na Kanna Honari Amasung
उपराष्ट्रपति CP राधाकृष्णन हाइरी मेडिटेशन की मतेंगना पुनिंग वाखल अमसुंग हक्चांग फना थमदुना भारत पु मालेम की मकोक थोंबा इकोनॉमी अमा ओहेन्ना बहोनगदबनी पाउ लुइजरे।